General when Pujari, Adoga, Tankul Kulensi, aiding a Silak Service second time. Pamanga COVID-19 gi Yankana Manipuda, Web Malakamatamda, Marup Amaga Toraga. I Maming the cow hair, so no big Halamaka Tapa, Poneraga, who was at in Shanga, Matanga Ponera Matunda, Tankul Kulen, the Su of Quay. Organization make it some Kudo Katanto, Harakanda, among his Hida Kula ceremony, Ado Hans Yellow me indigenous. Haibatareco. Indigenous Haragadi was at Nation and a computer magani. Indigenous things unite to Bugi, Matamama, as you la Avani. Adona, indigenous things unite to Hudrava, going Masi de Gina, Sahi Karagi Matunda, the Aquisi, young Waragani. Madugi Awaba stays to Tinadring. Has it right time within Ematam Sam, Masida Aquay on unite to see Havagi. I Kahetare, Madugi Mesesto was at Nation Tanaraga, Karamamo, the Quetoxiki Karamamo, the Quakum Sinaraga. Yellow meeting, unity lane of Punjinabagi, Wakanjika Putoxiki Habito, Tanaki and I was happening and I the hand, Tang Taragama Twido was happening and the phone to the mana, 14 the law, Hibetaki, I see the Lakoni, Ado Mayam, Kari Legato, Tato Tashintonasi, any Awava Matin, Bokatanate, Aquina, Wakan ideas to share Tomasi Habigi, I message to Mayam the pigeoning. Ada si makata abadi ai zate ni shandu ju mafam khara tara se ade mayam dagi su kari kari wari lege do dum phongthok minaras mayam ahan no makta da ai gi ming haijage ai gi ming ngamkhai ngak peluang ai kanglaipa kan baluki hajik hajik secretary general one lejari adoga hajik akoina ngasi lakchari bu khulasi tangkhul khulendani kanglaipa kan baluki akoi gi changchin jarakpa thim mamo oina uniting the indigenous people of kanglaipa haiba thim asigi makhada ngasi koi tangkhul khulenda yogjarakpani Tangkul Kulensi Mamangi 2020 da Manipur Corona Han Balako Matamda Hariba Koyam Nuxiraba Tangkul Kulen the Ladiba Tangkul Isilina Singi the Makta Akoina Kanglipakan Buluki Make de Angamba Matin Karato Java Lakiba Sing a Simaksu I second time visit Nilaxari Vasi Adoga Kulasida Ladiba Koigi Kungi Ningto Kungi Ningtosidagi Karigumba Kara Akoigi Janen information Hibatare Kunsi Karai Laga Campani Sangmono kilometer Kayam Lapi Adoga Kunjir Tariba Mina Kayamno aduga maigi population kayamno aduga maigi kendra sina karino aduga masida kari kari salai tai haibado mayam punna khangminase okay yam nungaijare ahan mamakta kanglaipak kan bulupu khunsigi tarapta ngamkhai leidana thagatjari khunsi bu ningsingbiba awaba taraba matam sida khun bu ningsingbire haraga mamangdusu sana ba thakna ba purakpiki ngasisu
ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯊꯣꯛꯑꯗꯤ ꯍꯥꯏꯗꯨꯅ ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄꯤꯕ ꯈꯨꯟꯁꯤꯒꯤ ꯇꯔꯞꯇꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯝꯈꯩ ꯂꯩꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯕ ꯇꯧꯅ ꯑꯩꯅ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡꯁꯤ ꯀꯁꯨꯡ ꯗꯦꯅꯤꯁꯟ ꯀꯧꯏ ꯑꯩꯒꯤ ꯈꯨꯟꯁꯤꯗ ꯍꯧꯖꯤꯛꯁꯤ ꯌꯨꯝꯂꯛꯁꯤ 60ꯃꯨꯛ ꯂꯩ ꯑꯩꯈꯣꯏꯁꯤ ꯏꯝꯐꯥꯜꯗꯒꯤ ꯁꯤ ꯀꯤꯂꯣꯃꯤꯇꯔꯁꯤ ꯉꯥꯔꯤꯌꯥꯟꯗꯒꯤ ꯆꯠꯂꯒꯗꯤ 30 ꯀꯤꯂꯣꯃꯤꯇꯔꯁꯅꯤ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯆꯠꯂꯒꯅ 40 ꯀꯤꯂꯣꯃꯤꯇꯔꯁ ꯂꯩ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯕ꯭ꯂꯣꯛꯀꯤ ꯃꯈꯥꯗ ꯂꯩ ꯑꯗꯒꯤ ꯀꯦꯟꯗ꯭ꯔꯅ ꯁꯥꯏꯀꯨꯜ ꯀꯦꯟꯗ꯭ꯔꯅꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯇꯥꯔꯗꯤ ꯇꯥꯡꯈꯨꯜꯒꯤ ꯃꯔꯣꯟꯗ ꯑꯩꯒꯤ ꯈꯨꯟꯒꯤ ꯂꯣꯟꯗꯗꯤ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯌꯦꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯤ ꯂꯨꯋꯥꯡ ꯂꯩ ꯈꯨꯃꯟ ꯂꯩ ꯑꯉꯣꯝ ꯂꯩ ꯃꯉꯥꯡ ꯂꯩ ꯑꯍꯨꯝꯁꯦ ꯅꯤꯡꯁꯤꯡꯕꯗ ꯇꯣꯉꯥꯟꯕꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯟꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯅꯣꯂꯦꯖ ꯑꯣꯏꯒꯗꯧꯕ ꯂꯧꯁꯤꯡ ꯑꯣꯏꯒꯗꯧꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯍꯥꯏꯕꯁꯦ ꯑꯩꯁꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯩꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯅꯦꯃꯁꯤꯗ ꯈꯪꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯈꯔꯗꯤ ꯍꯟꯊꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯁꯇ ꯑꯩꯈꯣꯏ ꯀꯦꯀꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯠꯇꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯦꯁꯦꯖ ꯔꯤꯂꯦꯁꯟ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯐꯖꯅ ꯗꯤꯐꯥꯏꯟ ꯇꯧꯕ ꯆꯪꯉꯤ ꯈꯪꯕ ꯆꯪꯉꯤ ꯃꯗꯨ ꯀꯥꯟꯗꯗ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯤꯝꯁꯤꯃꯛꯇꯗ ꯌꯨꯅꯥꯏꯇꯤꯡ ꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯇꯥꯡꯈꯨꯜ ꯈꯨꯜꯂꯦꯟꯁꯤꯗ ꯇꯥꯡꯈꯨꯜ ꯈꯨꯜꯂꯦꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯣꯟꯗꯒꯤ ꯂꯩꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯈꯪꯕꯤꯔꯝꯕ ꯑꯃꯗꯤ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯦꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯀꯦꯀꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯂꯒ ꯑꯅꯧ ꯑꯅꯧꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯥꯎꯗꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯝꯖꯔꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ